Bisnupur district ke manung chana leiba Saiton Santipurdagi Salam Kamala mayamna KK hairaga khangnaba amadi Imphal East district ke manung chana leiba Top Mayai Lekaidagi Athokpam Susitra mayamna Penau hairaga khangnaba Mui Ani Asina Lamdam asigi nupi oibi singda thabak phanghanli Salam KK amadi athokpam Pinau Anina Punduna Penau ke Top Mayai Lekai de leiba yumda Sufam nomfam leijadaba nupi kaya thamduna Phi sabagi thabak pibada natana takpi tampiri Thabak asi transmen ama oina khunai asigi damak ekoisu karigumba thodang khara lauramba yai Mayamna tawba ngamba thabak ekoisu tawba ngami haibagi wakhalonda hongdokhibani haina Salam Kamala atopamin KK na fongdorakli Koje nupi do impozu koje transparent koje wakanda nupi gi wakal laiter na koje nupa gi wakal oina laire duga koje mayam ne ubiba matamda koje kayani nupa saba dagi di ngausan na ba oina loin ubire ba mayam ni uba matamda koina apabam tawba matamda su nupa sabi na tawba bu kayam phagadagi kayan dum haiba dugumba dum koina su dum taba laire tabado do koina su amuktang sigumba se amuktang di utning ba dare koina koju sumaina tawba ngami haibado do maina koju utning ba laiba adugi Mafam asi lingkhatna ba hotnabada masagi araiba sales sing putoktuna fisa kon leiduna mingonda thabak piba haurakibani haina Pinauna fongdorakki Aku like tam loya thaba phang da bagi wai ba ko ibain je corona lai be du mana pesa saving khara lai hai ba dai on da su khara lai ba du di sumaina moirom da su angang khara dum lai sabi like tam phang da ba myam lai da du sumaina thaba pi je kho se haina ba de ibain pesa khara khakan na re ba han ba da adu do khaina ra kan da han ba je ko lai ba da han tha da re du akon bagi si yum taw ji di pesa am da lai ta bi ne ba adai di lai ta si da ibain je kamai taw ji ga ibain je pesa pure ba ko pesa di fajam pure aduga mo haugot pa mo haure makhong je adu makhong haugot pa kan ji da mo mathakki yoksala kan ji da mo pesa lai tre tat le ba ko digi adu du na mo kano marup ama khudak ta hauwe ba imana binge adu da mo yoksale adu taw da badi ada mina dum taw gar je bani marom da di lingjen kok yam chana gi ba koi mayam tin ni tinai ko duga wam hai matam da ina si tang hai ma hau adum chelak pa si partner oiga smaina bani ni smaina kano tungi oina smaina tawbudi yani kana adum khanar tawdi tawgi Mafam asida sariba phising asi ayambana wangkhai phida makhal kayagi leirong sing yektuna sabani masida yekliba leirong sing asi makhoi anina masana sagachaba leirong ayambani haina atopam Susitra atopamin Penauna fongdorakli Kelai ade ango maye laika koina ju khara semdoga dumaina semdoga mu phi ga yalam baji yengi ne adu dagi chindoga yega ju dum tawba yawe ba maming do akoi gi di tachengna sima lai haiba gi puthok budi laite ba phakka sum phamam baje lairong phajaba ga lai si phajai si yekshala je dum yekshala ga saba dumai oi Phi sabi singi maikai dagi su Penau amadi KK anina asiguma mafam ama semgatuna Senmitlon leizadaba nupi kayada thabak piba si pukning thawgatfam to haina thamlaki makoina thabak suba yauriba miyoi singda imung manungum loinaduna makoigi matik chaba khutsumal piduna thamba asena chawkhatpa ngamlakpani haina makha tarakhi Alia sidagi dum BSc first semester adum moi si horakpade dum yaur Chepena hoigi moi manau pai nupi do aduda phi saning bra hang preba uda moi mache da pau phong na re duga ina yaw ki khot ke da hari tumai taw lai Machanupi asina pai khatlakliba thabak asigi matangda Penau gi mama athopam noyolna somna fongdorakli aina ichanupi na yumda leitabani na aina tawraga takpi tampi ba haitare angang gai je leirong si saga da mi si to da mi haibdo moina ade hairaga aina takpa angang gai sida mana su tan oina sum leijaramina mana tawning bada tawjara sino na aina su phi salon saje masana suma ju sai ado ai sa ju saramina moige mamana bi ge tawbu da tawjara sino mamana bi ju tan jarina ado moige tawrok da aina su harauna dum tawra yaw minnaraga moigi mateng pangbi ba haitare aina
लेबाक म्याम हंथन येंगे है लौनरिबा ट्रांसमेन सिंगी मरक्तसु लेबा असिगी सिमिलोंग लमदा हेना फगनबा अमदी मियाम द थबक पिदुना चखटनबा होटनरी मसिदा लेबाक म्याम अमदी लेंगाकना मिहे चंगफम थोकप्रा हाइबसिनी कैमरामैन हंथोय बगलोनना पाउदम जरीबा पारितोन कोंथोक जम एलिट टीवी टॉप मया लेकाय